NCD Cell District Health Society Thawbalna National Cancer Awareness Day English Ingani Kunmanga Pangthokre Primary Health Center Sarangpata Pangthokhiba Awareness Program aduda Dr. M. Bikramjit Singh District Nodal Officer NCD Cell Thawbal Dr. L. Ranjan Kumar Singh Senior MO PIC Sarangpat CIS Basanta Singh District Program Manager District Health Society Thawbal Amadi Dr. S. Padamat Babati Devi NCD Epidemiologist na thoiba mithunglen sing oina saru yaki awareness program aduga mari lenana CS Basanta Singh na phongdokhibeda cancer hariba laina ase naba horpagi warning sign miyamda karamna khanghangani loina laina ase lei leite khangnaba screening toina tawbagi kanaba amade aikhoigi punsi mahing asida laina ase naraktanaba semtokpagi tangai fadaba leibasing adugi matangda miyamda khanghanaba thoram adu pangthokpani haiwa phom thamke loina Dr. Bikramjit Singh na su miyamna pamna sinariba hidak managi polam alcohol na singba dagi lapna leiduna afaba sinjak saduna haksang fana nada yektana leinaba honabiu amadi cancer asi matam nganna khanghorabadi punsi kanba ngami mipainai oide amadi PMJY amadi CMIST gi matengna treatment sing phangduna cancer naraba sing kaknatana anaba pumba phanaba honari haiba wafam singsu thamke haribe awareness program aduda naha sing amadi lekai adugi nupa nupi punna miyoi yankhai ni thoirom na saru yaduna free health check up amadi counseling session su pangthoki haire